ꯃꯌꯥꯝꯁꯤ ꯐꯣꯇꯣꯁꯦ ꯐꯖꯗ꯭ꯔꯁꯦ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯌꯦꯡꯉꯨ ꯑꯁꯤ ꯆꯥꯝꯗꯣꯏꯅꯤ ꯁꯤꯁꯨ ꯐꯖꯗ꯭ꯔꯁꯦ ꯌꯦꯡꯉꯨꯁꯦ ꯑꯁꯤꯁꯨ ꯆꯥꯝꯊꯣꯛꯇꯣꯏꯅꯤ ꯃꯥ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯃꯥ ꯉꯥꯏꯍꯥꯛ ꯃꯊꯟꯇ ꯂꯩꯍꯧꯔꯁꯨ ꯀꯥꯏꯗꯦ ꯐꯠ ꯂꯥꯎ ꯂꯥꯎ ꯍꯥꯏꯅ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯨꯏꯔ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯅ꯭ꯌꯨ ꯚꯤꯗꯤꯑꯣꯅꯦ ꯑꯩꯅ ꯉꯁꯤ ꯁꯨꯠ ꯇꯧꯔꯤꯁꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤꯝꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯗ ꯑꯩꯅ ꯂꯂꯥ ꯆꯧꯁꯦ ꯍꯥꯏꯕꯅꯤ ꯃꯥꯁꯨ ꯂꯂꯥ ꯆꯠꯄꯩ ꯃꯊꯧ ꯑꯃ ꯂꯩ ꯑꯗꯨꯒ ꯂꯂꯥ ꯆꯠꯃꯤꯟꯅꯔꯨꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯒ ꯃꯣꯏ ꯀꯩꯅꯣ ꯈꯪꯗꯦ ꯁꯣꯂꯔ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕꯩꯅꯦ ꯍꯥꯏꯅ ꯇꯧ ꯍꯥꯏꯅ ꯀꯟꯅ ꯇꯧꯅꯔꯤ ꯃꯌꯥꯝ ꯑꯃ ꯙꯥꯔꯤ ꯄꯣꯁꯇ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯁꯦ ꯑꯅꯤꯔꯛ ꯆꯠꯂꯨꯔꯒ ꯅꯦꯠ ꯌꯥꯗꯦꯅ ꯍꯜꯂꯦ ꯑꯗꯣ ꯑꯃꯨꯛꯀ ꯑꯃꯨꯛ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗ ꯃꯥ ꯊꯦꯡꯉꯃꯤꯅ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯜꯂꯦ ꯍꯥꯏꯅ ꯃꯥ ꯆꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯁꯨ ꯆꯪꯉꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯝꯃꯒꯗꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯌꯨꯝꯁꯨ ꯈꯔ ꯂꯣꯏꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏ ꯌꯨꯝꯗꯨꯁꯨ ꯎꯠꯂꯛꯀꯦ ꯆꯟꯕꯤ ꯍꯣꯏ ꯌꯨꯝꯗꯣ ꯀꯨꯏꯔꯦꯅ ꯑꯩ ꯆꯠꯇꯕ ꯉꯁꯤꯁꯦ ꯈꯪꯗꯦ ꯑꯁꯤꯅ ꯅꯍꯥꯟ ꯃꯦꯂꯥꯗꯩ ꯂꯩꯔꯛꯄꯗꯣ ꯌꯦꯡꯉꯁꯤ ꯅꯠꯇ꯭ꯔꯥꯀꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦ ꯍꯣꯏ ꯌꯨꯝ ꯌꯧꯔꯦ ꯅꯣꯏ ꯀꯨꯆꯨꯁꯦ ꯈ꯭ꯋꯥꯛ ꯆꯥꯎꯔꯝꯃꯦ ꯑꯩꯅ ꯅꯍꯥꯟ ꯚꯤꯗꯤꯑꯣꯗ ꯎꯕꯗ ꯈꯜꯂꯦ ꯍꯥꯏꯕ ꯈ꯭ꯋꯥꯛ ꯆꯥꯎꯔꯝꯃꯦꯅꯦ ꯑꯩꯅ ꯑꯗꯨꯒ ꯎꯔꯤꯅꯤ ꯑꯩꯅ ꯅꯣꯏ ꯄ꯭ꯂꯥꯁꯇꯔ ꯇꯧꯕꯁꯦ ꯂꯣꯏꯁꯜꯂꯨꯔꯣ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯆꯟꯕꯤ ꯍꯣꯏ ꯌꯨꯝꯁꯦ ꯁꯥꯕ ꯂꯣꯏꯁꯜꯂꯝꯃꯦ ꯌꯥꯝ ꯐꯖꯅ ꯇꯧꯅ ꯆꯟꯕꯤꯒꯤ ꯕꯁꯣꯟ ꯃꯃꯥꯡꯗꯗꯤ ꯌꯨꯝꯁꯦ ꯂꯣꯏꯁꯜꯂꯅꯤ ꯀꯨꯏꯔꯦꯍꯦ ꯑꯩ ꯅꯣꯏꯗ ꯂꯥꯛꯇꯕ ꯁꯣꯝꯗ ꯌꯦꯡꯉꯧꯅꯦ ꯑꯩꯈꯣꯏꯅꯦ ꯅꯪꯒꯤ ꯅꯅꯥꯛ ꯂꯦꯞꯄꯨꯅꯦ ꯌꯥꯝ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯂꯧꯗꯕ ꯉꯁꯤꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯅꯤ ꯃꯥ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯃꯥ ꯉꯥꯏꯍꯥꯛ ꯃꯊꯟꯇ ꯂꯩꯍꯧꯔꯁꯨ ꯀꯥꯏꯗꯦ ꯐꯠ ꯂꯥꯎ ꯂꯥꯎ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯦꯒꯩꯒ ꯂꯂꯥꯗꯁꯨ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯆꯟꯕꯤꯒꯤ ꯐꯣꯇꯣꯁꯦ ꯆꯥꯝꯕ ꯂꯣꯏꯗ꯭ꯔꯤ ꯉꯁꯤꯃ ꯐꯣꯇꯣ ꯑꯅꯤꯒ ꯆꯥꯝꯒꯦ ꯑꯗꯩ ꯃꯙꯥꯔꯤꯗꯁꯨ ꯆꯪꯉꯨꯒꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯁꯥꯎꯋꯦ ꯈꯪꯗꯦ ꯖꯦꯉꯛ ꯂꯥꯛꯇꯦ ꯃꯤ ꯅꯨꯡꯁꯤꯅ ꯆꯩꯖꯔꯤꯅꯤ ꯀꯩꯅꯣ ꯃꯌꯥꯝ ꯀꯨꯏꯔꯦꯍꯦ ꯊꯣꯡꯒꯁꯦ ꯎꯗꯕ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯒ ꯀꯥꯞꯇꯕ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯊꯣꯛꯅꯔꯛꯄꯒꯤ ꯑꯩꯈꯣꯏ ꯆꯦ ꯉꯁꯤ ꯈꯔ ꯁꯥꯎ ꯂꯥꯛꯏꯅꯤ ꯑꯗ ꯑꯥ ꯌꯧꯔ ꯁꯥꯎ ꯐꯗꯣꯏꯅꯤ ꯒꯥꯔꯤꯒ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯒꯥꯔꯤ ꯉꯥꯏꯔꯤꯅꯤ ꯃꯙꯥꯔꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔꯒꯤꯗ ꯇꯧꯕ ꯂꯣꯏꯔꯦ ꯃꯣꯏ ꯃꯤ ꯅꯦꯠ ꯌꯥꯗꯦ ꯍꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯤ ꯅꯥꯎꯁꯤꯅ ꯇꯧꯕꯤꯔꯦ ꯃꯥꯁꯨ ꯆꯥꯛꯀꯧ ꯆꯠꯇꯣꯏ ꯃꯤ ꯊꯦꯡꯉꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯦ ꯍꯩꯕꯨ ꯍꯩꯇꯦꯅꯦ ꯑꯩꯈꯣꯏꯁꯦ ꯀꯥꯞꯍꯜꯂꯤꯅꯦ ꯑꯩꯁꯦ ꯑꯝꯇꯪ ꯐꯨꯜ ꯌꯥꯎꯅꯤꯡꯉꯤꯕꯅꯦ ꯚꯤꯗꯤꯑꯣꯁꯤꯒ ꯀꯨꯏꯔ ꯃꯇꯨꯡꯗ ꯂꯂꯥ ꯂꯥꯛꯏꯅꯤ ꯄꯨꯔꯥ ꯑꯣꯜꯂꯝꯃꯦ ꯂꯂꯥꯁꯦ ꯈꯔ ꯇꯧꯅ ꯈꯔ ꯍꯩꯒꯠꯂꯛꯑꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯕ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯁꯤꯁꯨ ꯁꯤꯗꯤ ꯀꯥꯎꯍꯜꯂꯣ ꯈꯔ ꯑꯁꯤꯁꯤꯡꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤꯃꯨꯛ ꯆꯥꯝꯊꯣꯛꯀꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯆꯥꯎꯍꯜꯂꯣ ꯁꯤ ꯃꯥꯒꯤ ꯐꯣꯇꯣꯁꯦ ꯆꯨꯝꯅꯦ ꯍꯥꯟꯅꯅꯦ ꯖꯥꯎꯅ ꯂꯩꯔꯝꯕ ꯐꯖꯕꯁꯤꯡꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯝꯊꯣꯛꯄꯤꯔꯤꯃꯤꯗ ꯉꯁꯥꯏ ꯔꯦꯠ ꯏꯟꯕꯗꯣ ꯌꯥꯝ ꯐꯖꯩ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯁꯤ ꯐꯣꯇꯣꯁꯦ ꯐꯖꯗ꯭ꯔꯁꯨ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯌꯦꯡꯉꯨ ꯑꯁꯤ ꯆꯥꯝꯗꯣꯏꯅꯤ ꯄꯥꯎꯂꯦꯟꯒꯤꯗ ꯌꯥꯎꯔꯝꯃꯦ ꯃꯣꯏ ꯃꯃꯥꯟꯅꯕꯤꯗꯒꯤ ꯊꯥꯔꯛꯄ ꯑꯗꯨ ꯅꯨꯡꯁꯤꯃꯟꯒꯤꯅ ꯆꯥꯝꯊꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ ꯈꯣꯡꯒꯤ ꯈꯨꯅꯨꯡꯁꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯐꯖꯔꯦ ꯁꯤ ꯐꯣꯇꯣꯁꯦ ꯃꯌꯥꯝ ꯁꯤꯁꯨ ꯐꯖꯗ꯭ꯔꯁꯨ ꯌꯦꯡꯉꯨꯁꯤ ꯑꯁꯤꯁꯨ ꯆꯥꯝꯊꯣꯛꯇꯣꯏꯅꯤ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯃꯣꯏ ꯃꯅꯤꯡꯒꯤꯁꯦ ꯁꯨꯝ ꯃꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯅꯦꯕ ꯈꯔ ꯆꯥꯎꯍꯜꯂꯒ ꯌꯥꯝ ꯐꯖꯔꯦ ꯀꯩꯗꯧꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯐꯣꯇꯣ ꯆꯥꯝꯊꯣꯛꯄ ꯂꯥꯛꯑꯗꯤꯅꯦ ꯋꯥꯈꯜ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯣꯇꯣꯗꯣ ꯎꯔꯒ ꯐꯣꯇꯣꯁꯤꯡꯁꯤꯅꯕꯅꯦ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏ ꯆꯍꯤꯒꯤ ꯐꯣꯇꯣꯁꯤꯡꯁꯦ ꯅꯨꯡꯁꯤꯕꯅ ꯌꯥꯝ ꯊꯥꯖꯗꯅ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯎꯔꯒ ꯁꯨꯝꯅꯦ ꯅꯨꯡꯉꯥꯏꯖꯔꯛꯇ꯭ꯔꯤꯕ ꯋꯥꯈꯜꯁꯦ ꯑꯗꯩ ꯐꯣꯇꯣꯁꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯅꯨꯡꯁꯤꯃꯟꯅꯅꯦ ꯆꯥꯝꯊꯣꯛꯏꯅꯤꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯤꯁꯤꯡꯒꯤ ꯐꯣꯇꯣ ꯂꯩꯇꯕꯅꯤꯅ ꯑꯃꯐꯥꯎ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗꯦ ꯅꯠꯇ꯭ꯔꯥꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯃꯅꯤꯒ ꯆꯥꯝꯊꯣꯛꯄꯤꯔꯤꯅꯤ ꯅꯪ ꯐꯣꯇꯣꯗꯣ ꯑꯇꯩ ꯂꯩꯔꯤꯕꯣ ꯆꯟꯕꯤꯒꯤ ꯂꯩꯕꯕꯨꯗꯤ ꯃꯌꯥꯝ ꯂꯩꯌꯦꯅꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯆꯥꯝꯅꯤꯡꯉꯤꯅꯦ ꯑꯗꯣ
우리가 로이 잡닝에도 좀 카라 레이 마산 그래 가래도 အတိတ်စာမလို့ရှိနေသလားအတိတ်ရှိမတမတမကြီးဆုံးကြအခုကတော့မတန်းထိုးတယ်နော်မခက်ဆုံးတမ်းနေလို့အတိတ်စာမလို့ငါကိန်းတော့ထဝိုင်းနှိုင်းတိတော့ 됐던데 ကောက်ထိုးကတော့ကတော့လို့ကရငိုင်းနဲ့ကမ်းနှိုင်းတယ်ဒီချငိုင်းဝငါဒီစတာတဲ့အဲ့ဒီ YouTube की पोचे तुम अम्मा दो मावने पी के दबा दो मतलब ना दी भाई ने मखो ले जे ना तो मिना भी हो जे ने फ्री द मोन में या मार की ने पी के दो म्यून द ओइ ने पी थोए को मावने क्या नोंगाई ते दु खला गई ना रंग दा Thank you guys for watching याम this जाम हाई video. जल रो के Recently नत्र दी we ने are hitting फन से 1000 नोंगाई ना subscribers. इंसान Thank मरो you नम a छा बने lot guys for your love. जखी बमा दी जखरे 이트라바니나 칼로나 또 토로이 जखी बमा जखरे मा सु नोंगाई ले जे सनु अखोजु नादना येकना कोगी फजा फजना नोंगदि हुजु जतोइनी चलोय दवे वादि केम नै ति हाना कोनगी वातनी अदुना नोंमा कुजु थेंनारो दोइनियाबा दुनिदा वाव मयाम नुसा से अमतंग जेंबिउ असी अक्तादा खुदकता थोलकपनिना आई लोयरे लवायका अखोय फोटो चांगदबा चांबगी पिरमे अदुगा होजिक अतोपा दुकान अमदा चंगे अमु येंगलके मखादो मयाम अखोय सिगा मु चंग हुइगे सिगा होय असी दुकान से को मयाम से गोदरेज फजाबा बिकतक तोबम नाम होयोना चनबीने लैबिउ दुचा तोंबी हेंग माई रूम सारगा दुआ माई रूम दा फजना थंबिउ आने ओना हाइजरमबने लैबाबु खंगदे पोचै का 뽀뽀로 메두가 येंगे जा नाउती लैरमबनी 펄라네 냠 레이브니 까이까이는 खंगदे काउथोगरेनी असुंगबा दिबासी फजदी फजबनी सुंगबा कइनो दिबाए करी हाइदोरी खंगदे पोचै थंब असिगा हाना गोदरेज लैरमबनी असि दुकान सि गइनी चनबीने ओंदा हारिदो दुचा तोंबी समाइना आइना से गोदरेज आए अखोई हॉट केस अमा मासिमा फजा बनी से प्लेट से फजद्र जंगनी चे लई सापसे फ्लोरल प्रिंट तौबसु मुझे जम पामजे कोई सोना लाए कदोंदन जेंगलिसे कदोंदन लेगेते खंगदिने असिगा लैरमबनीने लैतबदी नते लैरमबनीने केसु गाने कदोंदन खंगे वाव मैम जेउनी पोचे मैम से दुकान से चेंज खरा ओइरमे बो अइ खंजबदबो नत्रा सि मिठाई पुथोकoi फजनी बो मतेंग मरांगी फजा पोचे जाम लैरे मैम अखोई थोरे अदुगा गोदरेज कमता लेउदे दुना थोरे अतोपदा ओइन जेंगरगे कोई मायानी खर लैबिगे ओरेस ना पिक्चर उतनी तांग मनो मैम पोचे खरा लैरी कोई चेसु थेंनारे सिगा अखोई इनाना बोलालु हारे आइना ओ टोमेटो कतो बे मैम असी से किलो नि खले अमु तावै जादे 40 ए सोमदना उरी सोमदना पांगलै त लैनारी माय खुदक त लैनारी दिसि आई खामेन से बिले हौया बदुना लौद्रिनी कोबी अमका ले हौई फुलकोबी छु ले हौई अमखा खंगेने आइबो आहा हा बसी खामेन से मिजे पुरा हाउद्रो बनी समुन्ना बजे जाम हाउ बनी बा इवन बदा अस बाय तोइ सong आलू को लोय थादना ओइ जे ओइ लोय फगना रे गाय द पुना सुम लाय गाय से लंबी से फत्ते खरा माने स्कूल ले हलै बा नंग नि जाबु चासु काना बमनि सुम फंगजावे कोई चला गेले हेरो कोई गाछिगनी चलो वाओ इस बतरा नहीं है सीधी बतरा का पिरमे मैम कोई हजे हलए पुंग खरा थेंगे अदुगा पोजै के कइनो खरा लैसलए कोई सेसु खरा लैसलए फोटो लौबदो मथंग हप्ता गुमबदा ओइना फोटो रिसीव तो योंदरा नोंना थमुगा जागा मांगनी अयुन चला मांगै तो नुसासु जाम हाइगले मतौ मानदना अदुना यमु लौथोक्तरि नुसा नुसा लाउरिबा माने मथक्ता खजा अदुनी कुइरा मतुंदा वीडियो समाय थोंना नमसे नुंगाय वाखनसे
ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯆꯥꯔꯣꯏꯌꯦ ꯑꯩꯈꯣꯏ ꯃꯥ ꯃꯊꯟꯇꯅꯤ ꯑꯩꯈꯣꯏ ꯄꯥ ꯂꯥꯛꯇ꯭ꯔꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯐꯨꯅꯔꯨꯔꯣ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯆꯠꯂꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯀꯩ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯕꯥꯏ ꯕꯥꯏ